Arambai News Guwahati Tamithilongi Paul Tawiriba Singbu Yan Hanbumuktada Chingangbam Suzitrani Kurum Jari. Housing a Sigi Samlapa Mariba Pausing Lubirase. Assam ki khungang sing da child care service he na phagat hanabagi pandam da Assam lengak na district kaya da Angalwadi center lising ani sananabagi warep lawkre. CM Himanta Biswa Sarma na chair lawduna rangim sakai sunumita phamkiba cabinet mifam na warep asi lawkibani. Angalwadi Center ama sabada chaurakna lupa lakh 15 muk changani pari maramaduna project asida punna lupa crore 4 muk changalapa yari. Assam amadi Meghalaya ngomkhai mukro da thokiwa hingsagi thodokta mioi taruk leikhidrabagi matung Meghalaya dagi khunja khutpu amana Assam gi West Karbi Anglong district ki manung chana leiriba forest office ama kangkhong chahalambaga loinana mai thadoklamle. Thodok thokiba lebapokpa numit ki numidang mukro khungi khunjasingna Assam gi manung chan leiba Kheroni forest range ki bid office mamangda pullakhi amadi office asi mai thadoklamki bane. Asumna thang amadi yochaina chingba paiduna lakiba khunjasing asina office mamangda khamduna thamlamba motorcycle singsu mai thadoklamki. Tawbutabu mafam aduda police yobada khunjasingdi amatta leiramdre haire. Nagal Amaromda, Silong Amadi, Chirapunjina Chingba, tourist spot Kayada, Assam gi amadi at state ki tourist sing Panduna Laibadagi, Kudong Tiba Kaya, Mayuk Nare, Habagi, Paushu Lakli. Hauzigasi, Meghalaya gi, Mahosagi, Preserving, Ying Nanabagi, Chatnabamatamne, Adugi Sumatakta, Cherry Blossom Festival, Ying Nanabagi Damak, Yumlo Nariba State Sing Degi, Yauna, Atopa State Sing Degi, Lam Koiba, Chatnariba Matamne. Adubu, Oirakliba. Fibamasida miyeng thamlaga Meghalaya lengakna Cherry Blossom Festival cancel tawkre khangtapta loisankre. Adubu Meghalaya da lehoriba tourist sing adudi hojik lambi lamhangna duna kakngawna duna leiri. Maragasida Guwahati dagi Shillong tamna chatpa gari singi bharasu angakba phangna tangkhatkre. Maramdi Meghalaya gi registration number thaba gari khaktamak state asida chenba yaba maramna sel leirabasu gari phangdabagi phibam mayoknari. Panbayai hingsagi thodok thokrabagi matung Jalupara Shillongda Assam gi registration number thaba SUV gari ama mai thadokibadagi maroina Assam gi gari sing Meghalaya da changba kinaduna leiri. Asida sunatana Kasarda amadi Jorabata Shillong changadaba gari kaya lambida pareng sana panduna leiri. Ngarang himsakai sanumid Assam amadi Nagaland ngamkhai paring da leiba Assam gi Karbi Anglong district ki Bokajan manak da leiba Lahori Zanda paktaknana mai chaglakpadagi yum amadi dukan kaya tangoi onkre. Mai chakpa sida cylinder kaya su pokhai ki 4-wheeler ama amadi motorcycle ahum tumna mai chaki. Tawdog asida yamdrabada yum office amadi dukan chama muk chaki adubu kanagumba miyoy amata asok apan nangbagi paudi laktri. Short circuit na maramoyduna mai asi haurakpa oiramgani haina police na chingnaba phongdorakli. Forum for Protection of Heritage of 23 Unsung Heroes Andaman Chapter English Chanipan Marfutara Thoina Sinduna November Kulhumdoibu Andamanda Loi Thaba Numit Exile Day Thoram Imfalgi BT Paki Khatang Basaruk Telaiba Andamanda Loi Thakiba Athoba Singi Ningsing Kubamda Pangthokre. Thoramasida Mahut Minister Yumnam Khem Chana Chief Guest Rajeshwagi MP Ningtho Leisembasana Jawana Special Guest Amadi Forumasigi President Usam Biharina President Oiduna Pangthoki. Thoramasi Matang Chahidagidi Lengakna State Function Oina Pangthoknaba Khanari Haina Chief Guest Oikiba Yumnam Khem Chana Pongdoraki. Yaripok Changamdabi GP gi manungda leiriba MZN Regagi job card holder singi account tagi yamlaba senfam kaya lawthoklamle hairi kanagumba kharadana lupalising taruk kharadana lupalising tara duga kharadana lupalising tarani thoi lawthoklamba yauri thodogasi ngasi nongmuni asida khanglakpani su hairi. Sangai Festival da Saruk Yabala Kiba Bangladesh ki Manipuri Chilenau Singna Manipur ki CM N Biranga Unaduna Wari Sanakre. CM gi office complex da Pangthokpa Icham Chamba Unavagi Thoramda CM da Achamba Kudol Potam Kibaga Loinana Bangladesh da Kundariba Manipuri Kayana Tengnariba Kudong Chadaba Kayaki Matang da su Paudam Ama Thamki. CM gi Maikei Dagi su Kudol Pot Piduna Makoibo Tarana OK.
ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯨꯂꯥꯔꯒꯥꯎ ꯚꯤꯂꯦꯖꯇ ꯂꯩꯕ ꯍꯥꯁꯟ ꯂꯁꯀꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯣꯔꯦꯅꯔꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯇ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠꯇ ꯀ꯭ꯂꯣꯖꯔ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯊꯥꯒꯠꯂꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔꯅ ꯅꯣꯕꯦꯝꯕꯔ 12ꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤ ꯂꯤꯂꯤ ꯕꯦꯒꯝ ꯀꯧꯕꯤ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯃꯅ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯇꯤꯁꯥꯏꯗꯀꯤ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯑꯃꯅ ꯄꯦꯔꯦꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯥꯂꯨꯀꯤꯗ ꯃꯍꯥꯛꯀꯤ ꯀꯣꯂꯤꯛ ꯑꯅꯤ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯟꯁꯤ ꯀꯧꯕ ꯄꯔꯁꯅꯦꯜ ꯑꯃꯁꯨ ꯐꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯁꯤꯅ STFꯀꯤ ꯂꯦꯟꯁ ꯅꯥꯌꯛ ꯖꯦꯋꯥꯡꯕꯥ ꯋꯤꯝꯈꯤꯌꯨꯡ ꯑꯃꯗꯤ 10 IRBꯒꯤ ꯀꯣꯟꯁꯇꯦꯕꯜ KV ꯁꯦꯈꯣ ꯈꯥꯇꯦ ꯀꯧꯔꯤ꯫ ꯃꯦꯘꯥꯂꯌꯥꯒꯤ CM ꯀꯣꯟꯔꯦꯗ ꯀꯦ ꯁꯪꯃꯥꯅ ꯉꯔꯥꯡ ꯑꯁꯥꯝ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥ ꯉꯝꯈꯩꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯨꯀ꯭ꯔꯣ ꯋꯦꯁ ꯖꯦꯟꯇꯤꯌꯥ ꯍꯤꯜꯁꯇ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ CMꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯄꯟꯕ ꯌꯥꯏ CMꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯈꯨꯠꯄꯨ ꯑꯃꯅ ꯗꯦꯜꯍꯤꯗ ꯆꯠꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ CBI ꯅꯠꯇ꯭ꯔꯒ NIAꯕꯨ ꯊꯤꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯜꯂꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯊ ꯃꯤꯖꯣꯔꯥꯝꯒꯤ ꯅꯥꯊꯤꯌꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯡꯒꯤ ꯀ꯭ꯋꯥꯔꯤ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯕ ꯐꯥꯎꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯊꯤꯕꯒꯤ ꯊꯕꯛ ꯉꯁꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔ 13 ꯖꯍꯤꯗꯨꯜ ꯁ꯭ꯂꯥꯝ ꯀꯧꯕ ꯑꯁꯥꯝꯒꯤ ꯕꯣꯔꯄꯦꯇꯥꯗꯒꯤ ꯆꯍꯤ 18 ꯁꯨꯔꯕ ꯚꯤꯛꯇꯤꯝ ꯑꯁꯤ ꯃꯈꯣꯏꯒ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ 11ꯒꯤ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯌꯥꯜꯍꯣꯛ ꯚꯤꯂꯦꯖꯇ ꯀꯤꯍꯣꯝ ꯊꯥꯕꯁꯤꯡꯅ ꯀꯤꯍꯣꯝꯗꯒꯤ ꯋꯥꯏꯟ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯗ ꯄꯔꯃꯤꯁꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯈꯥꯎꯖ꯭ꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯌꯥꯜꯍꯣꯛ ꯚꯤꯂꯦꯖ ꯑꯁꯤꯗ ꯀꯤꯍꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ꯫ ꯀꯤꯍꯣꯝ ꯍꯥꯏꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯝꯕ ꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯨꯒꯔ ꯀꯟꯇꯦꯟꯠ ꯑꯁꯤ ꯋꯥꯏꯟ ꯁꯨꯡꯅꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯁꯨ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯈꯛꯇꯗ ꯈꯨꯟ ꯑꯁꯤꯅ ꯀꯤꯍꯣꯝ ꯂꯥꯈ 263 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯂꯤꯒꯦꯂꯤ ꯑꯣꯏꯅ ꯋꯥꯏꯜ ꯁꯨꯡꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯄꯤꯕꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟꯁꯨ ꯁꯔꯨꯛ 2 ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯁꯤꯌꯥꯜꯍꯣꯛ ꯈꯨꯟ ꯑꯁꯤꯒꯤ ꯀꯤꯍꯣꯝ ꯊꯥꯕ ꯏꯃꯨꯡ 150ꯃꯨꯛꯅ ꯀꯤꯍꯣꯝ ꯀ꯭ꯋꯤꯟꯇꯜ 10,000 ꯐꯪꯈꯤ ꯑꯃꯗꯤ ꯁꯤꯖꯟ ꯑꯁꯤ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯤꯍꯣꯝ ꯐꯪꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯂꯣꯛꯄ ꯑꯪꯒꯨꯔꯁꯨ ꯂꯩꯉꯥꯛꯅ ꯋꯥꯏꯟ ꯁꯨꯡꯕꯒꯤ ꯑꯌꯥꯕ ꯍꯟꯗꯛꯇ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯌꯥꯜꯍꯣꯛ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯐꯪꯂꯤꯕ ꯀꯤꯍꯣꯝ ꯈꯨꯗꯤꯡꯃꯛ ꯑꯣꯔꯒꯥꯅꯤꯛꯅꯤ ꯑꯃꯗꯤ ꯀꯤꯍꯣꯝ ꯊꯥꯕ ꯃꯇꯝꯗ ꯑꯇꯩ ꯃꯐꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯤꯗꯤꯁꯥꯏꯗ ꯃꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯆꯧꯕ ꯂꯩꯉꯥꯛꯀꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯂꯂꯣꯟ ꯏꯇꯤꯛꯀ ꯃꯔꯤꯁꯨ ꯂꯩꯅꯗꯕ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯊꯕꯛ ꯂꯣꯏꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯔꯦꯁꯇꯨꯔꯦꯟꯠ ꯃꯃꯥꯡꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯦꯞꯄ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯤꯈꯥ ꯅꯤꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯚꯤꯈꯥꯔꯤ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯚꯥꯔꯠ ꯖꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯅꯤ꯫ ꯚꯥꯔꯠ ꯖꯦꯟꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 65,000ꯗꯒꯤꯅ 40 ꯐꯥꯎꯕ ꯇꯥꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯨꯝꯕꯥꯏꯗ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ 2 ꯂꯩ꯫ ꯐ꯭ꯂꯦꯠ 2 ꯑꯁꯤꯒꯤ ꯃꯃꯜ ꯀ꯭ꯔꯣꯔ 1.5ꯃꯨꯛꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯚꯤꯈꯥꯔꯤ ꯑꯃꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯝꯚꯥꯖꯤ ꯀꯥꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯁꯤꯟꯐꯝꯁꯨ ꯚꯤꯈꯥ ꯅꯤꯕꯅꯤ꯫ ꯁꯝꯚꯥꯖꯤꯅ ꯚꯤꯈꯥ ꯈꯛꯇꯃꯛ ꯅꯤꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯇꯨꯡꯁꯤꯟꯕ ꯉꯝꯈꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯣꯂꯥꯄꯨꯔꯗ ꯃꯍꯥꯛꯀꯤ ꯌꯨꯝ 2 ꯂꯩ꯫ ꯍꯟꯗꯛꯇꯁꯨ ꯐ꯭ꯂꯦꯠ 1 ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗ ꯃꯍꯥꯛꯅ ꯁꯦꯟꯐꯝ ꯀꯌꯥ ꯃꯊꯣꯏꯒꯤꯗꯃꯛ ꯁꯥꯟꯗꯣꯛꯏꯁꯨ ꯍꯥꯏꯔꯤ꯫
ꯄꯠꯅꯥꯒꯤ ꯑꯁꯣꯀꯥ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯃꯅꯥꯛꯇ ꯕꯤꯈꯥ ꯅꯤꯕ ꯁꯔꯕꯇꯤꯌꯥ ꯗꯦꯕꯤꯅ ꯕꯤꯈꯥ ꯈꯛꯇꯪ ꯅꯤꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50,000 ꯇꯥꯟꯕ ꯉꯝꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯆꯍꯤꯒꯤ ꯂꯨꯄꯥ 53,000ꯀꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯃꯁꯨ ꯊꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯥꯏꯜ ꯀꯥꯞꯐꯝ ꯃꯐꯝꯁꯤꯡ ꯌꯦꯡꯕ ꯆꯠꯄꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯤꯝ ꯖꯣꯡ ꯎꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯅꯝꯈꯤꯕ ꯐꯣꯇꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ, ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯛꯅꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯤꯝꯅ ꯃꯤꯁꯥꯏꯜ ꯀꯥꯞꯐꯝꯗ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯑꯔꯣꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯀꯤꯝꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯟꯇꯔꯀꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯥꯞꯄ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯚꯤꯁꯣꯜ ꯖꯨ ꯑꯃꯗꯤ ꯀꯤꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯃꯤꯁꯥꯏꯜ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯕꯗꯧꯅ ꯁꯥꯟꯅꯔꯤ, ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯌꯦꯡꯅꯔꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯋꯥꯔꯜꯗ ꯀꯞꯇ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯋꯥꯔꯜꯗ ꯀꯞ ꯆꯦꯝꯄꯤꯌꯟ ꯑꯅꯤꯔꯛ ꯑꯣꯏꯈ꯭ꯔꯕ ꯑꯔꯖꯦꯟꯇꯤꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯗꯨꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯅꯤꯡꯊꯧ ꯁꯜꯃꯥꯟꯅ ꯅꯣꯚꯦꯝꯕꯔ 12ꯕꯨ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯂꯤꯗꯦ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯁꯥꯎꯗꯤ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖ ꯐꯥꯎꯕ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯤ, ꯍꯟꯗꯛꯀꯤ ꯋꯥꯔꯜꯗ ꯀꯞ ꯑꯁꯤꯗ ꯑꯉꯛ-ꯑꯉꯛꯄ ꯑꯅꯧ-ꯑꯅꯧꯕ ꯊꯥꯖꯔꯨꯗꯕ ꯑꯇꯣꯞꯄ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯕ ꯐꯪꯂꯤ꯫ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯇꯤꯝ ꯑꯅꯤꯃꯛꯀꯤ ꯑꯣꯄꯅꯤꯡ ꯃꯦꯆ ꯑꯣꯏꯈꯤꯕ ꯋꯥꯔꯜꯗ ꯀꯞ ꯖꯥꯌꯟꯠ ꯖꯔꯃꯅꯤꯕꯨ ꯋꯦꯁꯅ ꯐꯨꯠꯕꯣꯜꯗ ꯊꯥꯅꯕꯤꯗꯕ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯖꯄꯥꯟꯅ 2-1ꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈ꯭ꯔꯦ꯫ ꯖꯔꯃꯟꯅ ꯆꯟꯈꯤꯕ ꯒꯣꯜ ꯑꯗꯨꯁꯨ ꯄꯦꯅꯥꯜꯇꯤꯗ ꯆꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁ꯭ꯄꯦꯟ ꯑꯃꯗꯤ ꯀꯣꯁꯇꯥꯔꯤꯀꯥꯒꯤ ꯃꯦꯆꯇꯗꯤ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯈꯤ, ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯟꯅ ꯀꯣꯁꯇꯥꯔꯤꯀꯥꯕꯨ 7-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯁ꯭ꯄꯦꯟꯒꯤ ꯆꯍꯤ 19 ꯈꯛꯇ ꯁꯨꯔꯤꯕ ꯑꯍꯥꯟꯕ ꯋꯥꯔꯜꯗ ꯀꯞ ꯁꯥꯟꯅꯔꯤꯕ ꯒꯥꯔꯤꯅ ꯐꯖꯔꯕ ꯒꯣꯜ ꯑꯃ ꯆꯟꯈꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯔꯜꯗ ꯀꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯨ ꯑꯣꯏꯔꯤ꯫ ꯀꯣꯁꯇꯥꯔꯤꯀꯥ ꯋꯥꯔꯜꯗ ꯀꯞꯀꯤ ꯐꯤꯜꯗ ꯑꯃꯨꯛ ꯊꯣꯔꯛꯄ ꯏꯀꯥꯏꯕꯒꯤ ꯐꯤꯚꯝꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤ꯫ ꯑꯔꯣꯏꯕꯗ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯀꯥꯔꯀꯤꯅꯣꯁ ꯍꯦꯜꯊ ꯀꯦꯌꯔ ꯑꯣ.ꯄꯤ.ꯗꯤ ꯑꯃꯗꯤ ꯗꯤ ꯀꯦꯌꯔ ꯀꯦꯃꯣꯊꯦꯔꯥꯄꯤ ꯉꯔꯥꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁ ꯀꯦꯝꯄꯁ ꯃꯃꯥꯡꯗ ꯂꯩꯕ ꯀꯥꯔꯀꯤꯅꯣꯁꯀꯤ ꯀꯦꯝꯄꯁꯇ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯏꯪ 2022ꯒꯤ ꯍꯧꯗꯣꯛꯄꯒꯤ ꯐꯦꯁꯟ ꯁꯣꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ MMA ꯁꯦꯟꯁꯦꯁꯟ ꯀꯣꯕ꯭ꯔꯥ ꯀ꯭ꯋꯤꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯤ ꯖꯣꯖꯣ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇ꯭ꯔꯦꯁ ꯅꯥꯔꯒꯤꯁ ꯐꯀ꯭ꯔꯤ ꯁꯔꯨꯛ ꯌꯥꯈꯤ꯫ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯗꯒꯤ ꯍꯧꯈꯤꯕꯤ ꯆꯍꯤ 15 ꯁꯨꯔꯕꯤ ꯍꯥꯟꯅꯒꯤ ꯀꯤꯛ ꯕꯣꯛꯁꯔ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ MMA ꯐꯥꯏꯇꯔꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯂꯥꯁꯤꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯛꯅꯕ ꯏꯁꯤꯡꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯑꯣꯏꯅ ꯖꯜ ꯖꯤവꯟ ꯁꯔवेक्षण ꯏꯪ 2022ꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯀꯦꯇꯦꯒꯣꯔꯤꯗ ꯐꯥꯔꯁꯠ ꯔꯦꯡꯛ ꯇꯥꯔꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯖꯜ ꯁꯛꯇꯤ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯁ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟꯅ ꯔꯦꯡꯛ ꯑꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯂꯩꯉꯥꯛꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ APPSC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ ꯆꯍꯤ 90ꯗ ꯍꯦꯟꯒꯠꯍꯜꯂꯒꯅꯤ꯫ ꯆꯍꯤ 35ꯗꯒꯤꯅ 38ꯇ ꯍꯦꯟꯒꯠꯍꯟꯈꯤꯕ ꯑꯗꯨꯁꯨ ꯄꯦꯃꯥ ꯈꯥꯟꯗꯨꯒꯤ ꯂꯩꯉꯥꯛꯅꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯍꯤ 90ꯗ ꯍꯦꯟꯒꯠꯄ ꯑꯁꯤꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯊꯥꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ JKLF ꯆꯤꯐ ꯑꯃꯗꯤ ꯁꯦꯄꯔꯦꯇꯤꯁꯠ ꯂꯤꯗꯔ ꯃꯣꯍꯝꯃꯗ ꯌꯥꯁꯤꯟ ꯃꯥꯂꯤꯛꯀꯤꯗꯃꯛ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯟ ꯋꯥꯔꯟꯠ ꯑꯣꯔꯗꯔ ꯑꯃ ꯇꯥꯗꯥ ꯀꯣꯔꯠꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯏꯪ 1960ꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯣꯐꯤꯁꯔ 3 ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯅꯧꯅ ꯋꯥꯔꯟꯠ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯔꯟꯖꯟ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯔꯤꯝ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 12ꯁꯨꯕ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯙꯥꯀꯥꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯅ ꯃ꯭ꯌꯨꯆꯨꯑꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯃꯇꯨꯡꯏꯟꯅ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣ ꯀ꯭ꯂꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯁꯦꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯛꯄ ꯂꯣꯏꯅꯅ ꯃꯦꯅꯦꯖꯔ ꯑꯦꯔꯤꯛ ꯇꯦꯟ ꯍꯦꯒꯀꯤ ꯋꯥꯍꯧꯗꯒꯤ ꯀ꯭ꯂꯕ ꯑꯁꯤꯗ ꯄꯣꯔꯇꯨꯒꯤꯖ ꯁꯥꯟꯅꯔꯣꯏ ꯔꯣꯅꯥꯜꯗꯣꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫
ꯆꯥꯏꯅꯥꯒꯤ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯃꯩ ꯆꯥꯛꯄꯗꯒꯤ ꯃꯤꯑꯣꯏ 53 ꯂꯩꯈꯤꯗ꯭ꯔꯦ, ꯑꯅꯤ ꯑꯃꯁꯨ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯑꯅꯤꯌꯪ ꯁꯍꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯗꯤ ꯀ꯭ꯌꯨꯕꯥꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯁꯩꯁꯛꯄ ꯄꯥꯕ꯭ꯂꯣ ꯃꯤꯂꯥꯅꯦꯁ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯁꯩꯁꯛꯄ ꯑꯁꯤ ꯂꯩꯈꯤꯗꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯌꯥꯝꯅꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫